कक्सिंग मोइरांग थेम लेकाई नुपी सिंगना एसपी कक्सिंग प्रियदर्शनी लाइश्रमबो ट्रांसफर तौखिबा यारोय हाइना कक्सिंग मोइरांग थेम लेकाईदा वाकत मिफम चथखरे वाकत मिफम अदुदा सरुक यारंबी संगीता कौबी अमना फोंदोरकपदा एसपी कक्सिंग गी थौपुरकपा था अमा फाद्रिङै प्रियदर्शनी लाइश्रम एसपी कक्सिंगबो ट्रांसफर अमुक तौरकपा हाइबासी यानिंगदे डिस्ट्रिक्ट असिगी सेक्यूरिटी सेक्शन थौरांग अवाद अपाक कोइना चतना यंगसिनबा हौरकपदा ngairiङैदा अमुक अतोप मफम अमदा ट्रांसफर तौखिबगी थवक नुपी सिंगना याबा ngamloi कक्सिंग डिस्ट्रिक्ट असिगी ngak senbagi thabakta nupi SP ama thabirakpada कक्सिंग नुपी सिंगना हराउजखिबनी असिगुम्बा SP अमाबो था फाद्रिङैदा ट्रांसफर हेक्ता तौथोखिबगी थवोंग असि मियामना यानिंगदे ट्रांसफर ऑर्डर खुदता कक्तुना मखा ताना प्रियदर्शनी लाइश्रमबो कक्सिंग SP ओइना थंबियो हाइना फोंदोरखि मरम इसा साधना था फादना ट्रांसफर सखिबसे नुपी एकोई पुरमता हरासमेंट पीबो ओइना थोपो ओइना एकोई ngasi मखा ताजना अवा अनाथीदना मेदाम से सखिबे यारोय हाइना ngasi अकनबा खोंजंगा लोइनाना एकोई मखा ताना सथजबनी सिहारको लोसुयरनि हौजिक मणिपुर की होंगलक्लिबा एजुकेशन सिस्टम असिदा हौगलक्लिबा महाइरोइसिंगबो हेना मसक मंगाल नाइबा मी अममम ओहेनबा होनबदा कम्युनिटी ग्रूमिंग काउंसलिंग गी थबक थौरमसिंग हेना पाकथोक साउथोक हनबा मथौ तारकले हाइना ngasi मालेम ngalhanblup mangal hianglam wabagai amasung literary and sporting organization lispo hianglam wabagai anina punna senduna nauna danamanjari university ge vice chancellor gi thau puhanlakraba professor wahengbam chanbabu bu अचंब खुदोलपोट पिन तराम ओपगी थरम अमा हियांगलम कैथियादा पांगथोखिबा थौरंग मई लेनना प्रोफेसर W चानबाबुन अपोंगदोख्रे ngasi थरम अदुग मई लेनना महंगना मखा तारदुन हाई मतम अमदा मखोइना थेंगनरखिबा एजुकेशन सिस्टम गा हौजिक एजुकेशन सिस्टम गा यामना खेनबा लेरे मसिदा अमना फै नत्रगा बे हाइबा यारोय मतम मतम दुगे सिस्टम अदुदा चासिन चुसिनबा ngamnaba honaduna mangjel thana chatpa ngamnaba honaba mathau tai ओजा सिंह सोंगांग सिंगी मतिक मगुन येंगदुना अचुंब लंबिदा लमजिम लाम ताकपी अमदी महाइरोइ सिंगना मदुंगाक न चटनब होनगदबनी हौजिकी ओरिबा एजुकेशन सिस्टम सिदा कम्युनिटी ग्रूमिंग सि कया उदबगुम तौरे मसि लोकल कम्युनिटी लेवल द फजना तौहनबा अमदी पाकथोक साउथोकनब होनबा मथौ तारे महाइरोइ सिंगना माना पामजरिबा लंबेल हाइबदी डॉक्टर इंजीनियर साइंटिस्ट सिविल सर्विसेज स्पोर्ट पो ओइरो मदुदा हाना मंगजिल थाख्रबा मियोइ सिंगना ग्रुप खाइदोकना गाइडेंस पीबा तंगाइ फरक्त्रे हाइना सुफोंदोरके नसिगी थोरम मदुदा वाबगाई हायर सेकेंडरी स्कूल की थबक्तगी पोथारबा ओजासिक KSS मंगोल हुइड्रोम गौरी हुइड्रोम समुंगो थोकसम तोंबा हानगी मणिपुर लेंगक्ता स्टेट मिनिस्टर ओइरमलबा अमसुंग KSS मनिहल थबक्तगी पोथारबी प्रिंसिपल अमसुंग वाबगाई हायर सेकेंडरी स्कूल की थबक्तगी पोथाख्रबा स्टाफ M इबोम चाना थरम पुसिंग ओइना सरक याके निंगसिंबे याय प्रोफेसर वहेंगबम चानबाबू सिंह नमतम खरगी ममांगदगी हांगना लेरिबा DM यूनिवर्सिटी की वाइस चांसलर की थौ पुनबा मणिपुर लेंगक नौन हाबलखिबनी प्रोफेसर वहेंगबम चानबाबू सिंह असि हियांगलम अवांग लेकाइदा लेरिबा W मेगाचंद्रामदी लेखिद्रबी W जासुमती देवी मचाहलने सब ट्रेजरी ऑफिस कक्चिंग ना कोलिबा कक्चिंग डिस्ट्रिक्ट की मनुंग चैनल लेरिबा पेंशनर सिंगी फोटो कापा लाकलिबा तांग 15 दगे हौदुना तांग 13 फाउबा पांगथोक लगनी हाइना कक्चिंग डिस्ट्रिक्ट पेंशनर्स एसोसिएशन कक्चिंग की प्रेसिडेंट पीनी माइना खुदयेक पिना थादुरप चेरल अमना खंगलगले चेरलसना मखा तारदुन हाइ नुमित खुदिंग युकी पुंग 13 दगी हौदुना कापा हौगदौरिबा असिदा तांग 15 दा कैरक चुमनांग खुन्याई वाइली सोरा पलेल कोमला थाबी कापकनी तांग 13 कक्चिंग खुलेंगे लेकाइसिंग अमदी तांग 13 वावगा हियांगनम सुगनु वांगु फाउबा कापकनी हारि फोटो कापा लाकलिबा पेंशनर सिंगना पेंशन बुकसु लोना बिरकदबनी हाइना चेरलसना हाइरकले इम्फाल ईस्ट डिस्ट्रिक्ट की पोरमपाल पुलिस मनुंग चंबा ब्रह्मपुर गुरु रिबम लेकाइदा लेबा रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स की डायरेक्टर प्रोफेसर डॉक्टर G जुनिल कुमार शर्मा की युमदा सकंगदबा सिंगना बॉम लंगसिलंबगी मायोक्ता यानिंगदब फोंदुकना ngasi मया पाइबिसिंगना वाकन इन्फॉर्म चचक्रे
Wakat mifam aduda saru yakibi hari khago makhong apunba maya paibigi president Kaksing Tabam Bino Nahai Sunil Kumar gi yumda bom langsilambagi thaudo asi ngasi ka thana ni rak sure thaudo asi yamna nungaite ekhoi nungsi chanana himinasi karigumba thaudo asi bo chatharamni ba nakoi nakoi yumda thoklamlabadi kari fawani lunana mi kungna leiriba mafam asida sigumba ki tujung hanbagi thaba asi leiriba micham praja singi khanbiduna matung amuk hanna chathabiganu hawjik lamda masigi oyo phiba masina aigi imung fawbo honabada awaba ama mayoknaringe asida lamda masigi miyam sing khudakta maning thunghanba haiba singam loidaba mani phongdoki नखोगी सुनमा नपा नसन इचन इचा लोई लेबा ngатani aduna imana haइनिंगे सुमायना ने थबक तबसे अमु हना तौबिगनु अखोगी ने लेरिबा युमथंगनबा अदुदगी दि अखोई लोइनवकसे मियाम पुनवकसे कि खरा खनबियु हाइदुना हाइजनिंगे 26 sector Assam Rifles Palel na sinduna nomu eba blood donation camp amang ngasi Palel garrison da pangthokri ngasi pangthokiba EPC thawai kanchi haiba wakhalonda pangthokiba blood donation camp aduda Rims blood bank na mapung oiba thodang loki ngasi ki camp aduda Palel gi ko beda khundam duna leminari ba kul kya gi tungan tungan miyoi sing Assam Rifle gi personnel amadi Palel da post ba police personnel sing su blood donation aduda saru yaduna EPK ngasi ki camp aduda miyoi yang khaina e unit Yang PK Assam Rifles ki Mekideki EPK ba music adubi kai kumna utpagaluna sakangsi su kusinaki Rims blood bank unit ki lakliba team da su appreciation of token team nei kai khunna ba su utki Deputy Commissioner Bishnupur Laurembam Bikram IAS ki meeting Makhada Indian Red Cross Society Bishnupur District Branch na Shiza Eye Care Foundation National Program for Control Blindness National Health Mission United Development Club ngaikong kulen amadi tungan ba lupsing kusim na senduna Bishnupur District ki tungan ba mafam screening and cataract surgery camp pangthoktuna mit ki tungan balaina sing laying ba madi ngogdong cataract leiba khangdopagi makha taba oina ngaikong kulengi ngogdong leiraba ahal taramari siza hospital langol da lemna amadi mai pak na ngarang operation tawduna ngogdong lokthoklaba matung ngasi masa masa yumda halakre lunina mai pak na operation tawraba matungda nakna mit ubagi nungai fanglaba hal taramari adunga singaikong kulengi khunja sing amadi imung manuna harawte am okre Operation Tautna Nauna Mayek Seng Namit Uba Panglaba Ahal Tara Marina Deputy Commissioner Bishnupur Laurembam Bikram IS Amadi Silang Liba Organization Sing Siza Eye Care Foundation Bo Thakat Pafong Durakli Lunina Ngogdong Leire Kanglaba Miyoi Singna Akiba Leitana Thokpirakna Ngogdong Lok Thokpiraga Amuk Hana Mit Uduna Nungaini Himbiu Haina Swapil Tarukli Amaromda Ngasi Yumda Halaklaba Ahal Singna Hospital da Leiringegi Chaba Thakpa Amadi Chathok Chasingi Achangba Senpham Khudingsu Thobal District Jila Parishad ke Upadhyakshya Takhelambam Nungshi Singna Mateng Panglaki Masigidamak Upadhyakshya Nungshi Busu Thakapa Phongdoki Ngasi Divisional Forest Officer Chandel na senduna Lambung Public Community Hall da miyam gi oiba ecotourism amadi homestay haiba hiramda nomo gi oiba awareness program ama pangthokre ngasi gi awareness program da Dr. N Munal Mete DF Chandel na thuba mithunglen Lambung gi Chief Lunghi Noana Thormapu amadi Lambungi Hanagi Chief Deputy Alamna Guest of Honor oina sawyaki ngasi gi thoramda Dr. N Munal Mete DF Chandel na haikibada Chandel district da leiriba mahausa gi fazabasi chingthabagi loiba nairoi adubu asuk fajakraba chingchang singasi ekhoina season naba haitabadagi arembada mangduna leire Paleldagi Chandel Fawbugi Manungda Leiriba Khul Singasi Ecotourism gi sport semgatpada matik chaba khul ngaktani Manung Handina Leiriba Khul Singsu madumangai mahausagi fazabagi fazaba ngaktani maram masina ekhoina khul singasi ecotourism gi sport ching semgatpada tourist kaya gi pungning chingshin basod na ngamgani adubo ekhoina suk fajakraba mahausagi saktam singasi miyamda uthokpa ngamdabadagi ngasidi mangduna leire maram masina forest department na ahoba oina Lambung Kulgi Pair Mount Leiriba Ralam Lon Chungsang Asibo Ecotourism Sport Ama Oina Semgat Nabagitamak Tangai Fadabadu Kanjaraga Ngasi one day awareness program asi Lambung Kul Sida Pangthokpani
Mafam asina mapung fana semgalaba matungda nongmadi sodna lamdam asigi miyamna pamnaba tourist spot ama oirakani haibagi wafumsu DFO Dr. N Munana miyamda fongdoki amadi Paramount po masak thokpa ecotourism spot ama oina semgatpada miyamna mateng pangbinabasu Dr. Munana appeal tauki. Sagolban Maino Lekta Leiba Nupa Kaktagi Oiba Children Home na ngarang ahing nongyay matung pung amagami ni fu mga rom tapada sa kangdabasing na nongmay ron talit ni pan kapsilambagi mayok ta yaning da fongdok tu na nga sisu wakan ifam sa takre. Manipur nga ki Social Welfare Department ki Integrated Child Protection Scheme gi makada chalai riba home adugi get mamang da Imphal East amadi West da riba children home singi staff sing na chathakiba wakat ifam aduga mai lenana tirakai thial da riba destitute children home superintendent Bidyananda Laishram na hai angang sing riba mafam asida khulai paibasing lakna nongmay kapsilambagi thawong asita sing yaningde thawdo asida chenari bimiyoy sing na siguma mungta Takidriba Taudosi Kari Chathabano Haibadu Miam the Singdok Piu Manipuri Lady Children Home Singda Siguma Taudosi Makhatana Chatabigano Lunina Marilay Naba Authority Singnasu Akan Yang Sangbiduna Malaleba Sing Putok Piu Fongdoki Magna Makhata Dun Hai Hanadagi Awa Hudong Chazabakaya Tingaduna Laklaba Children Home Sing the Lady Bangang Sing Asida Amukahena Aki Kang Pi Bagitawangasi Awang Batak Kandem Tawi Thaudo du Leribangang Singi Punchita Chowna A Papire, Madamaduna, Asoi Baran Bakaya later Basuasigo Mataudo Sisa Tabidana, Wali Shanaduna Wakal Tamina Bagitan Jama Lomina Sifondoki. Haidi Nongway Kapsan ba Bom Langan Bagitana Bida Tado Piraga, my time Masam, Imasianamo in a way, Wakai Sanaraga, Jumna, Haidi Wapam Singo Timchin Kahadni, Sandaina Navana Paidri Pava, Lambi Wagarana, Nasigi, Wakan Mipang with Tang, the Tamjay. RIMS के डायरेक्टर प्रोफेसर जी सुनील कुमार शर्मा के ब्रह्मपुर गुरु अरिबम लेकायदा लेबा युमदा सखंगदबसिंगना ngarang numidang pung 9 makhai khare helakpa matamda hand grenade ama langsilamni hari bom ama lere pau hekta baga porompat police ke kangbo ama lakna soyangam thoktanaba orang laukhatki amadi bom squad ki miyoi sing lakna bom adu tekta kaidana laukhalaba matung Imphal East district ki manung chenba nongmaijing singi mafam jaba amada pokhai hanaba puki Hauki bachahi lisingani kulhumdogi mi humdagi lamdamasda thokli bairang asida hakthengnana chaitheng fangliba Imphal East district ki lamlai kenraki khulpumbagi yumthong khudingda chatna pukmen pawminabagi thorom ama political activist sapam kanglei palna ngasidagi chathaba haukre ahobana mitasana sabi amadi thamna popi khul anigi yumthong khuding changduna miyam hakthengnana pukmen pawminaki chahi humbutara helaba hal singda ipugi namai sen amadi iboki singau sen haina mingthonduna khulgi hal kaya da yentoki matam sangna club sing awa mayok naruraba sing amuk na haunana mahausagi punchida hanjilakpa yanaba football team gi uniform set amasu club ta khusinaki khongset aduga mailenana political activist sapam kanglei palna fongdoki bada lamdamasda thokliba chahi ani fara kadawraba irang asina maram oiraga miyam gi punchida chaung chaithing piriba sida ekhoi amana mabu mateng pangnaba yamna mathau tarakpana maram oiraga irang asigi hakthengnana chaithing fangliba sana sabi amadi thamna pokpi khulda khongset asi chatpa hobani ngasidagi hawriba khongset asi makha tana chatkigani fongdoki Hauzik oriba phiba masida aikoi punna awa ana hangnaduna semilon asi karamna phagat hangani amadi mangkiba matamasi khomkatnaba karamba thaurang lokhatkani haibagi matangda club singa khana khibaga loinana lamdamasibo malemda masak takpada chawba thaudang leiriba hawgalakliba naharol singda irang asina maram oidaga Tengnari bakudong chada basing asi karamna kokna honagadagi hawgalakliba naharol sing asina matik chaba changba tungi yumbi ama oirakpa ngamnabagi matangda su khongthang kaya paikhatpa haungnabagi matangda su kupna khanaki football tournament ke ga yaujaba phangna football team amagi uniform ngasi smaina khulsigi oina scenery ne aduna matang atopata chatpadasu adumaina Lady Kulsingski, awat apa mayam jingja koi main khana na bagi khongchat amane na ngasi digi hudok sabane haita
International Film Festival of Telangana lisingani konmangagi award ceremony ngarang April 8 gi numidangda Rabindra Bharati Auditorium Hyderabad Indian Filmmaker Association Telangana Hyderabad na sinna pangthokre award ceremony aduda Manipuri feature film Yahau Thengba Khoimu Blossom of Love na feature film category da lemjeningai oiba award sing fangkre Malem ki tongan balai pak tara tarutagi thazilakhiba short film feature film amadi documentary film jamanga henbadagi supnatangi film kumapan khangatna award sing pidna ikai khumna utpada feature film category da Manipuri lon gi saknai rabi aib Dr. R.K. Nayan Chana Devi gi story da Rakesh Naram na direction piba Manipur feature film Yahau Thengba Khoimu da tongan be award mari asi pidna ikai khumna utkibani Yahau Thengba Khoimu hayo feature film da pirakraba award Maria Duda Best Director da Rakesh Naure Best Story da Dr. R.K. Nayan Chana Best Screenplay da Khwairapam Vishwamitra amadi Best Editor da Mohendra Kamsni Universal Friendship Organization UFO na sponsor taupa Maite Huyen Langon Sintam Sanglen Chajal Academy gi Chani Humfuni to Shuba Masa Sanglen Kurai Ahongpung branch ngasi Wangkai Assembly Constituency ge Meleti H Arun Kumar na iputo pakhang bayek pa angang bamachu gi fira singkhatuna sangaba gi thoram pangthokre North East Headquarter number 4 Top Yaral Konjil Battalion gi Manung Chanba Kurai Ahongai Thangjam Lekai Tetra Pukri Mapalda leiba Masa Sanglen do sangkaba gi thoramaduda Wangkai Assembly Constituency ge MLA Thangjam Arun Kumar Nokfudi gi Director amadi Producer Thaudam Rohini Kumar Imphal West District ki Panel Lawyer Advocate Khuraizam Kanta Khanganba Imphal East Jila Parishad ke former Upadhyakshya Paunam Sundar Bamon Kampu Jila Parishad ki Member Hairom Damendra Khurai Nandibam Leka ki Jila Parishad Athokpam Oken amadi Wangkhem Wangkai Assembly Constituency ge Ward number 23 ki Cooperator Loksangbam Ongbi Romolana to be Mitunian Sing on a Saruyaki, Taumadugamayena, Emily T.H. Arun Kumar Haikibada, Sterasina Tungi meeting Sana Yinglu Daba, Madamna, Nasi, Pibam Soksilam Duna, Wari Basta, Organization Asi, Toklakna, Naipai Pusingna, Tambira Batakshi Kasi, Sana Kotnaba, Lamjat Chajat Singbu Yokatna Lainambasi Yamna Taganingaini, Masagi Lining Laison, Culture Laitraba, Masana Maromdom, Lepsa Bangam Draba Masana Masabu, Masak Taksa Bangam Draba Furup Adudinga Sigi Sakotlaba, Male Masida Hinga Sibaga, Bangkokni Haki, Mahangna Makataraduna, Ekogi Pai Pusing a Tambira Lining Laison, Chena Patap Sing Amadi Furup Asibu Masak Tak Naba Tambiram Nibasingbo. Ngasig mirol asina matam chana yeng hodabana tapna mangshilapagum tarukli basida asigum laba organization ama thoklaktuna yokhatna thamlamba si lamdam masigi phurup khuding makilaibak phabani haiki masida natna masa ge leijaba ngamjaba khakna hona jaduna yamna lingjel manna leibak kana gumba amada su ayepa piru battawdana Leidabasu Nomagi Chaubasum Hengalakliba Organization Sina Tabak Thorum Kayada Matam Chana Pangtokna Matam Bungakna Chatba Madi Nungshi Chanana Luinaba Uba Fangliba Sibu Takapa Fundoki. Yokat Pinava Tobil Kasum Organization La Pose, a Punamaki, full Putumaki, a Manipula labor, full Putimaki, Yamna, a Lago for the Lose, I don't sing about Mamada. I was Yom Diva, I was Pogirapa, Aduga Sigumba, Organization Namagi, Kadikan Lumam Katanda, I Chin Lao Singna, Anamamatin, Nibirapakanda, a Kanamin of Kamamatin, Hibirapakan. Teacher Development Program on Life Skill Education Gi Matangda Numit Nini Chetagadaba Training Workshop among us is Anganga de Leba Harvard School da Autocre. Oda Singular Training Ado Bengaluru da Leba Christu Jayanti College ki Center for Professional Excellence and Lifelong Learning Amadi Harvard School Anina Kusam Naduna Pangthokpani Training Asida Christu Jayanti College Tagi Lakpa Center for Life Skills Education ki Director Dr. Jonas Richard A. Amadi College Asigi Department of Psychology ki Program Coordinator Brigrant Bapu ki Junior Resource Person Oina Wangangani Thoramaduga Mailenena Harvard School Changangai ki Principal Dr. K. Nabachandra na Hausiki Matamda Kwaidagi Apabo Jam Oigi Hyderabadi
ओजादु मतम की होंगलक्लिबा एजुकेशन सिस्टम अमदी टीचिंग मेथड सिंग असी खंगबा असि यामना मथौ ताई असिगुम्बा वाखलोन असिदगी हरबर स्कूल ना चाही खुदिंगी स्कूल असिगी ओजा सिंगदा तोंगान रिसोर्स पर्सन सिंग कौदुना ट्रेनिंग पिदुना लागली मसिगी महै ओइना स्कूल असिना 10 खरबा मतम असदा कोसेम न लोबा क्लास 12 की एग्जाम दा हाबे पोजीशन लोबा ngamba mahiroi taruk puthokpagi mathakta chahi khudingi tongan ba topper sing lepna puthokli amadi school asigi mahiroi kaya tongan ba coaching chathandana NEET amadi G gi exam singda saruk yahanbada mahiroi kaya selection tawba ngamkhre manamasna sigumba achievement kaya makha tana launa hona bada oja singda henba knowledge kaya piba mathau taba matam gi oiba training asi piba mathau tai haiki इंजीनियरिंग की जी एडवांस अभी की छात्रा डॉक्टर अशी मणिपुर स्कूल से अहमनी स्कूल प्रोग्राम है राजस्थान की कोटा मणिपुर स्टेट सुमांग लीला काउंसिल ना चाही खुदिंग एप्रिल 12 दा पांगथोकपा सुमांग लीला डे हंदक चाही गिसु एप्रिल 12 दा पांगथोकलगनी मसिगे इरोइनना नुमित असदा लानथोकपा इबोएमा अवार्ड चो हंदक चाही गी ओइना सुमांग लीला गे सकनायबा आर्टिस्ट नरेंद्र निंगोमबदा पीरगनी ngasi Manipur State Sumang Lila Council da pangthokpa mifamda Sumang Lila ge lifetime General Secretary Sanginatak Academy Award SH Hemantana phongdokhibada Sumang Lila asi COVID-19 matungdagi amadi May 2019 dagi haurakiba kanglup anigi irang asina maram oiraka khangson sontharu matung haujik khajik amuk Sumang Lila ge artist sing lila chatpa hoba yaure masi yamna phaba khongthang amani आर्टिस्ट सिंह असी मथौ तौद्रबदी मखोगी सिनफम असी होंखिबा याना लैरंबनी अदुबो एप्रिल सुमांग लीला नुमितना लाकपासिदा अमुक इनोट अम हापलक्तुना नुमित असी पांगथोकनबा सेम साबा लोइना लोइरे नुमित असिदा सुमांग लीला की हौनबी मतुंग इना मणिपुरी सुमांग लीला की एक्टर अमा ओइरिबा मणिपुर स्टेट सुमांग लीला काउंसिल के जनरल सेक्रेटरी सु ओइरमलबा ओजा सिगी संगाई द चतना सुमांग लीला की सैसकना लौरगा मना लांथोकदबनी लोइना नुमित असिदा लमजिंगबा आर्टिस्ट एसोसिएशन के लिसिंगनी कुलुमदोइदा फर्स्ट ताखरव लीला पंथौ संगाई के सु उत्कनी नुमित असिदा सुमांग लीला बु नुंगशिबिबा अमदी आर्टिस्ट सिंग सुंगसोई सोइना सरुक याबियो हाइबो वाफम फोंदोकी लीलारोई सिंग अमत तेक्तना असिगुंबसि यावबियु तम सांग ममांग द पांथोकी मतमदा कोरोना न मरम ओइरकांदा लाल सिन मरम ओइरकांदा इंथि नुंगाई पांथोक ngomgitoni adu kumsi sahidi katang khudong jabi yengakanदा लीला फलासु खरगर लेपाकना कौनरकपगी तंजा अमा लाकपा सिगे इरोइना ना अखोई सुमांग लागी नमेसि पांथो असि लीला असे पृथ्वी दा या हवाई तोरबगी खरखर दे हौखिबा चाही लिसिंग अमा चमापन मारिफुनी थोइगी एप्रिल 13 दा इम्फाल वेस्ट की कोदोंपोपीदा इंडियन आर्मी गा खुथोकनबदा लोना थिंख्रबा लालहौलोब RPF PLA गे लानमी मापल लेखिदबगा मैलेना चाही खुदिंगी पांथोकना लाकपा अथौबसिंग निंगसिंग नुमित चाही असिगी ओइनासु पांथोकलगनी हाइबा थोरमसी थांगमैबन चेराउ सिंग दलेरिबा थौबा कोरिंग सना थांगाल जनरल अमसुंग पौना बरजवासिगी मितमदा हाइकटले कत्तमतुना पांथोकनी थोरमसीदा मियामना सरुक याबियु हाइना इमुंग मनुंगी मियोइसिंगना फोंदुरकले ngasi मणिपुर प्रेस क्लब ता पांथोकपा पाउगी मिफम अमदा लेखिद्रबा नावरेम राजेन गी मयामबा नावरेम इबोहन बिना हाइ थांगमैबनगी चेराउ सिंग दलेबा अथौबसिंगी खुबमदा पांथोकदोरिबा हाइकले कत्तमबगी थोरमसी अदुकी थोरमसी दुमक लेंगाकना अयाबा पीदबना लेखिद्रबसिंगी मनुंगना पेटिशनर ओइदुना मणिपुर हाई कोर्ट एप्लीकेशन थादना थोरम पांगथोकपा याहनबीनबा हाइजेबदा अयाबा पीबदगी थोरम चथदुना लाकी हंदक चहीगी ओइनसु हौजी पाउपा लेंगाकी माइकेदगी थोरम पांगथोकपदा अथिंगबगी वाफम लेत्रबसु मतम वालिबना करिगुम्बा थिंगबा थमलकलबदी हाइदना मांगजौनना मणिपुर हाई कोर्ट एप्लीकेशन थारुबगी
imung manung amadi miyamna hariba numit April 16 gi ayuk pung 6 tagi numidang wairam pung 5 fauba haikat lekat tauba yahangadabani haina order ama tabire maramasna thoromasda lamdam masigi miyamna saruk yabibaga loina numit asida banna chingba kaubidanaba phongdokhi pawgim phamadu saruk yakiba Manipur High Court ki senior advocate N Gozen Singna High Lekidraba Mima Pangi Imung Manungna High Court Athoba Singi Khobam da Haikat Lekat Tamhanba Yahan Binaba Thakiba writ petition amagi matung inna court na ayuk pung 6 tagi numidang wairam pung 5 fauba tharom pangthokpagi ayaba pirakpadagi order copy ga loinana State Asigi Chief Secretary Special Secretary Home District Magistrate Imphal West amadi SP Imphal West ta Gerald Bisinkri haiki Srinagar Delhi flight thorokna tektakadna Delhi airport ta tungdaraba Air India Express pilot ama thamogi leinana maram oidna lekidre airline gi wangangloi amana haikibada pilot adu lekidaba to confirm oire mamal yam laba kalik ama lekidaba sida thamoi shokna nungaite imung manungi awaba desu saruk yazari haiki mari leinaba pumnamakta privacy bo ikai khumnabinabasu haijari mari leinaba authority singnasu thodo asigi matangda tongan ba opinion phongdok pidanabasu haijari haiki Srinagar dagi Delhi tamna flight operate tawrakiba pilot chahi kontra rom shuraba Arman Delhi airport landing tawraba matungda masa nungarakidabani mahakpu hospital da pukatki adubu lekidre landing tawraba matungda airline manungda mahak bomit tawraki hari Waqf Amendment Act 2015 की constitutionality bu singnaduna tharakhiba petition sing April 13 ta hearing tawnanaba Supreme Court na list tawkre Chief Justice of India Sanjeev Khanna na head oiba bench amna case adu hearing chathagani hearing tawdana order amata pass tawbiganu haina center na su caveat ama hanana Supreme Court file tawkrabani Waqf Amendment Act 2015 gi subsection 2 of section 1 piriba power sing chatnaba haunaba central government na April 9 bo appoint tawkibani haiba act adugi provisions April 9 2015 dagi chatnaragani haibagi notification ama Ministry of Minority Affairs na thoki politicians the All India Muslim Personal Law Board amasok Jamiyat Ulama i Hind yauna anoba law adugi validity bu singnaduna petition tara Supreme Court ta tharaki singani 15 amendment gi provision singna impose tawriba arbitrary restriction on Waqf property amadi Muslim community religious autonomy da khud thabagi thabak sing yawi haina petitioner singna kanyanda phongdokli article 300A na piriba property right pusu amendment Khanabidre Waqf assets ta state na control tawnaba power piri religious purpose gidamak kanagumba lanai mi amana pibagi matangda su limit thamli Waqf property security tawbagi wafam yauri religious property bo control tawnaba secular authority da Supreme Court na takhiba warip ki mayuk tasu Waqf Amendment Act 2015 na lai hari Sanabagi Pauda Samaram Football Club Samaram Thobal District na Sinduna Hum Suba State Level Open Football Tournament Samaram Trophy 2015 team ta nipana group mari thokna khaidok tu nanga sidagi nat ki oiba pungjagoi sei thang ta gi komhai kaya ga lolena Samaram Playground haudokre opening match ta Legend FC Manipur Police mai pakre tournament ado haudokpagi tharomda Khangabwa Assembly constituency gi MLA Okram Surja Kumar na thoiba mithungnen ABCEDO Samram gi secretary Khangembam Tompokna Tharamapu aduga CMO Thobal Yengkhom no kulna khanaba mithungnen oina saruk yake Tharomgi saruk ama oina thoiba mithunglen singna luchingduna lekhidraba donor gi imung manung gi photo singda leisu katnai kai khonab utki ngasi hawdokpagi sanakiba match ta Legend FC Manipur Police na Subhan FC Ngarian Bo Panjal Ahumani da Mighty Pikre Legend FC gi mai pakpagi goal sing adu jersey number 10 G goal maina
minute ani jersey number 23H Akash na minute 18 da aduga jersey number 18 L Inil na minute kun mga da goal amamam chan mangamki Suban FC ki goal ani duna jersey number 5 MD Sohel amali jersey number 7 MD Tawakhana minute kun mari amasung minute nifuga hapa minute ani da goal amamam chan mangamki tournament asigi hayeng tang 13 gi nungtil pung ani group A gi league match chingda PFTC Samram amasong Khongjom FC na ahanba match aduga nungtil pung 3 minute 15 da Sangayumpam FC amasong Milan FA ani shiba match sanagani. Arabida maroy pau amuhana bizari. Homeopathy के founder Dr. Christian Frederick Samuel Hahnemann की जानी को हुम्फुतरा सुबह मपोक निमित का महिलेना World Homeopathy Day तरह पांगतोकरे Eco Tourism अमदी Homestay हाइबे हिरम दे awareness program पांगतोकरे Air India Express की pilot अमा landing तरह मातुंग लाइकिद्रे Lunina ahum suba state level open football tournament Samram Trophy lisingani kunma asidagi hawdokre. Imes podum pizaba matasta lushinjere meeting W sumu amukana kurumjare.